Ngasinubida wairam phongkiba tongan Manipuri sifongsingi maruibi ipausing lokhosaraga mayamna thamjagi ahanbada panam pausidigi lokhosaraga Manipur da Oirakliba rajnitigi phibam satrang sanabada khongnau pipizaraga ningthau kanbagumani Manipur da thokliba rajnitigi phibam asi satrang sanabasingi khongthangda yamna toina taunaba ningthau kananaba honabada khongnau pijathokbugumani saliba thasigi ahumdagi Lengak Pariba BJP Manung Nak Pak Tanabigi Pibam Amadi Opposition Sip Minister Gi Mathakta No Confidence Motion Thangana Bathorang Torakibadu Ngarang Sip Minister Thoma Berena Pham Thadokhibaga Loinana Lairamba Irang Adumak Lusinkre Masimak Bharatiya Janata Party Ki National Leaders Sing Ningthau Kanana Basatakiba Lalongamani Ngasi February 10 dagi hauna bathorang toramba taragani thuisuba Manipur Legislative Assembly gi tare suba Assembly mifam budget mifamda Opposition Congress na nongthoma berena lusingba lenga asigi mathakta no confidence motion thanganaba thorang torakpadagi masibu thaidoknaba Delhi gi makok thongba party lusingba singna resignation gi khongthang asi thanglakhibani Kumza English Singa Kungo Humdagi Me Humdagi Manipur ethnic conflict Tolakpadigi Lusingba Sindokpa Pamduna Lakiba Rolling BJP gi MLA Singna Soidanamaki Opposition Congress na Thangalakpa No Confidence Motion Support Torakani Habigi Akiba BJP gi Makok Thongbu Lusingba Singale Rolling Party Manungda Matam Kharagi Mamangdagi Khaibung Tanadun Lakpagi Mathakta Sep Minister Nongthoma Berena Manipur gi Irang Si Thoganbada Asobu Thaudang Lawi Habigi Voice recording amaga mari lenana Supreme Court case file torakpadigi audio tape adu private laboratory amada test obuda khonjel adu Minister N Beren gi khonjel ga sada maudra go humdoi mane habigi report lakhibasina ruling party manungda thoklib irang asida hena maisak pinaba marama maso rakhibani Manipur irang ga mari lenana Ministry of Home Affairs linkhatkiba Guwahati High Court ki hanagi Chief Justice Ajay Lambi chairperson oiba Judicial Commission da audio tape adu mamang said langkhalakibani audio recording adu Manipur irang kan khalakpa matam kumza English nganiga kungo homdoida se minister ki residence wadi sanakibagi recording haina claim tawrakibani masigi copy amasu di where na funki Koki Organization for Human Right kohurna audio recording asigi matangda independence inquiry sathabina ba Supreme Court petition file tawrakhi Madugi matangda matamadugi Supreme Court ki Chief Justice D.Y. Chandra Sutnalusingba Ben Samana petitioner ki makedi audio tape adu yauriba khonjel adu scientifically prove taraga madugi report court asida pikhalangna ba khanki masiga mari leinana hanigi Chief Justice M.N. Venkata Saryana chairman oiba truth lab linkhatuna khonjel adu test tobiki report court asida hana lakakhre Mamang tha January aroiba sarukta audio tape adu yauriba khonjel adu Chief Minister Nongthombam Beren ga sada maudra gomdei mane haina lab asina certify tawkhibani asiguma phiba masiga matang matam sana BJP party manungda mot khetna lakhiba amadi Chief Minister bu yaningdaba party gi lusingba singna Manipur Congress gi lusingba singna hena mathoi piduna N Birelenga ki mathak no confidence motion thanganaba poram yatpa horaki Aduma poram asi tarai ba amati nati maramdi BJP ki makok thongbu lusingba singna backing leblaga minister na haukiba tha kunga mathoiro masi minority Kuki-Zo mayok mahakna maitai voice amagi role lauduna lakhibani aduma bu Minister Beren bu yaningdaba party ki MLA singna Manipur Congress na lainga ki mathakta no confidence motion thangana ba thorang lorokhibasida sagatpegi phibamda lakpana MLA humfu leibigi manungda MLA kunthra ga mathoina lainga ta sagatpa mathau taba masingadu yaubu ngamdabagi phibamda lakhibani Saira sida senior BJP leader Y Kemsan bu Delhi da kauduna Union Home Minister Amit Shah ga close door wari sanakhibasina party manungda lusingba sinbegi wafam ngangna bharakhibani aduma pumang Imphal da halaglaba matung paumising na lusingba sinbegi wafam leibra hain hangbada ma ki oibu wafam amata phongdo haiba yakidi masigi mathakta Manipur Legislative Assembly gi speaker T.S. Haitrabata su Delhi da kauduna Union Home Minister ga unaduna wari sanakhibani amaram Chief Minister Nongthombam Berena ma ki naknaba MLA kharaga Delhi da paishin khibegi matangda state BJP dagi DOR gi correspondent na phongdorakpegi matungina Amit Shah ga unaba phangdabadagi madugi pendabadu koknaba Kumbh Mela oina saruk yakhibani hairi adubu ngarangi February 10 da Chief Minister Nongthombam Berena Amit Shah ga ma ki Delhi da leiba official residence to unakhi unaba adu da BJP gi national president JP Nadda su saruk yakhi
Sab sana sumle haibadi nataba paugi lukhuna mana phongdorakpagi mathung se minister gi maikaida BJP gi MLA taraga manga masum NPF gi MLA manga khakleibana no confidence motion mai pakani haibagi thajaba udabadigi imphal da halaklaba matung minute taraga manga gi manung minister nongthoma berena maki pham thadopagi sirol rajbon satuna governor Ajay Balada pishin khipani haidi amaramdana Samit Patrana BJP gi MLA kharaga tongan unabaga loinana security advisor gus unakre se minister nongthomam beren ngarang pham thadokraba matung BJP Manipur in charge samadi BJP gi national spokesperson su woriba MP Samit Patraga ngasi hotel Imphal BJP gi MLA YKM San yauna BJP gi MLA kharaga tongana close door da unakre loinana Manipur gi security advisor su unakre haidi se minister nongthomam beren ga loinana Samit Patra ngarang Delhi dagi Imphal da thunglakibani se minister na pham thadokraba matung Anouba minister ama khandringa gi mangoinana North AOC da leiriba Samit Patraga BJP gi MLA kharaga ngasi unaduna close door da wari sanakhibani Samit Patra unaduna wari sanakhiba du YKM San yauna BJP gi MLA sing TS Basanta Kumar MLA Dingang Nu Gangmai TS Radesh Shyam amasum TS Shyam Kumar su yauri adumapo close door da pangthokiba meeting adura kari wari sanakhibagi haibagi sapsaba wafam khangmangamdrabasu Anouba minister hapnabagi matangda legislature singi masai gobu wafam khangduknabagi ni hari Samit Patra unaraba matung paumisingna hangba wahangda MLA YKM San hai party gi Anouba lusingba khanba haibadudi party gi high command gi mathawni makhoina khalakpa misadu ekhoi pumba yagani Samit Patraga unabadu saruk yakiba Andhra Kendra gi MLA TS Shyam Kumarna paumisingna hangbu wangi pakumda mahaki lusingba sindabagi matangda kari sukhangdi sumna maku unaba lakpani hena phongdokhi paugi likhuna magi thasigi taragani thor senior MLA sing Delhi da kauraklaga party gi high command makoi gi marakti gi Manipur gi Anouba minister lakthoklaba yahidi Amaramda Minister Nongthoma Berena Minister Pham Thadokraba matung mahakna lusing balengakta National People's Party NPP na sagolamba du officially withdraw tawri haina NPP Manipur gi working president Nurul Hasan na phongdokre mangna phongdokhibada Manipur mahausa gi punsida hanjilakpa ngamdabana se Minister Nongthoma Beren gi lusing makhada party asina thajaba leitre mangna se Minister gi pham thadokhiba si Manipur santi amadi mahausa gi phibamda hanjilakna bigi khongthang amani haidi Magna Makha Taraduna, N. Bidengi, losing Makada Tazabali Traversu Center, the party asina NDA Lenga Kapuna Minarivana, Manipur Moksagi Punchit Hansilana Bohona, but Makata na BJP Tabak Dominagani. Panbaya Badingarang till Minister Nongtoma Berena, Maki Pam Tadopagi Sirol, Governor Pishin Krabamatung, Governor Nasu, Pam Tadopada, Ayava Pikibani. How Kibunumi Karani the Lengak Party BJP Manunda, Kaibum Tanavik Asoba, Mamia Tadun, Lakraba Matungaran Tilpung, Manga Makairam Tabas, Minister Notoma Beren, Rasbon Setunamaki, Pam Tadopagi Sirol, Governor as a Kumar Balada Pisin Kivani. When the governor Gimakadigi, alternative arrangement Laktriba Pava. Caretakers Minister Oinerlin Bukhan Kibani, Masigi Matata Union Home Minister Amit Saga Maki official residence Tangara Unakibani, Masigi Matung Minister Notomam Berenamasum North East Coordinator Amadi, National Spokesperson Oriba MP Samit Patra Yauna Impala Tolapaga, resigned Tokibani, Ningsing Bayabadi Hawkibunumi Kraniasi, the Union Home Minister Amit Sana, Manipur Legislative Assembly Speaker, T.S. Haitrabata Amasum, Mahut Minister Yumnam Kemsan, but 1-1. Delhi the Kaudun Unava Krapane. Adumapo Union Home Minister Unabadu the Kari where is Hanakibagi Habigi Matang the Fondu or Habi Yakidabani. Amarom Dana. President ruled thamgadababi Minister Anouba sinbada khetnaba Kuki-Zo Organization. Se Minister Nongthomam Beren CM Phamdagi resign tawkhrabasu Tampaki MLA Nifumak Manavana. President rule thambana tan Anouba Minister ama sinbada leiriba phibam asida ahongba leiru haina Committee on Tribal Unity Kotu gi wangangloi NG Lun Kipgen phongdokre Indian Express na lobi interview amada NG Lun Kipgen hai kumza English ngani ka kungo humdoi gi me humne gi Manipur irang hek tholakpadigi se Minister Nongthoma Beren pham thadoknaba Kuki-Zo leader singna demand tawduna lakpani Kangpokpi district ta base tauba Kuki-Zo Organization singi umbrella group amodiba kotu gi huangang loisin hai se Minister Nongthoma Beren pham thadoklaga leiriba conflict asi hekta luisilagani habalati maramasina center na puksial singna democratic institution amuk lehna na bohona gadabani hanis phongdoki se Minister Nongthoma Beren pham thadoklabana Kuki group singi core demand tu phanglabana tragana
ꯐꯪꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯀꯣꯇꯨꯒꯤ ꯋꯥꯉꯥꯡꯂꯣꯏꯁꯤꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ constitutional norm maintain tꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯗꯤꯃꯥꯟꯅꯤ ꯑꯗꯨꯕꯨ ꯊꯥ 12 ꯍꯦꯟꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯛꯄꯁꯤꯅ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯈꯛꯇ ꯅꯠꯇꯦ ꯑꯇꯩ ꯇꯝꯄꯥꯛꯀꯤ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯂꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ Kuki-Zo community wakalda tuhot nehat pibigi akiba dumak loinaduna lakli adubo Kuki community da sathariba thawong Lali haibu wafam asi tampaki miwe amata na ngasi phawa phongdokpa leitri Chief Minister pham thadokiba si ekoi yamna maru oiba nati ekoi da maru oiriba si Central Government Puxiel singna Democratic Institution reinstall tawgadabani haibasini Kuki-Zo gi miwe punamak Imphal thadoktuna satkiba haibasi geographical amadi physical tokhai tare habisi masana taklabani maramasna Kuki-Zo community go eba tokhai be administration ma leiba habisina amata ngairaba solution oigene hene sumana phongdokhi Minister and Biren pham thadokadabani haibadu pham thadoklabani na haujikti demand ma phanglaba natra haina hangbo hangda NG loan kibjen hai nate madu nate maku pham thadu hanba adudi central government makpu assembly floor da mak ki mathakta no confidence motion thangalakadaba adudagi ngakthokani masidi choreography amani haina lawi opposition amadi BJP legislature marakta mahaki mayukta leirakpigi mathakta audio tape amaga mari lainana Supreme Court na hearing sa tharakliba mayam asina center na Chief Minister Biren bu makhata na kanduna thamba ngamloidabana makpu pham thadu hanmani masina tana atai lambi leitabane hene su phongdokhi makhata ba karama political arrangement ma pambage madi asa tawbage hena hangbo hangge pakhumda makna hai Manipur president rule thamgadabani masina afaba oigani Hana Chief Minister resign tau hairambane tu haujikti Chief Minister ga lemhori ba tampak ki MLA sing asigi marakta karisu khenaba udre makhoi gi marakta Anouba Chief Minister ama oirakpada oiriba phiba masida karisu ahongba lakloi president rule yamnamak darkar oi haina magna makhata na phongdokhi tadana sumna myam thamjaram gi du haujikoi nadi myam pau sima tangsa lusinjarage masum myam puna nova update ngaminasi